ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯨꯝ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯑꯩ ꯃꯤ ꯎꯅꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯁ꯭ꯇꯦꯇꯁꯀ ꯆꯥꯟꯅꯗꯦ ꯑꯁꯨꯃꯥꯏꯅ ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯤ ꯋꯥꯉꯥꯡ ꯇꯧꯒꯅꯨ ꯃꯇꯝ ꯄꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯈꯟꯕ ꯅꯦꯒꯦꯇꯤꯚ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕ ꯄꯣꯖꯤꯇꯤꯚ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡ ꯉꯝꯂꯣꯏꯗꯕ ꯊꯕꯛꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯤ ꯃꯇꯝ ꯄꯨꯝꯕ ꯄꯣꯖꯤꯇꯤꯚ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡ Hi everybody, mayam pumnamakpu khurumjari ai Arunkumar Singh amuk hanna mayamgi channel apikpa amount dagi business haubada mayam pumnamakpu taramna okchari. Friends, ngasi aina mayamda video asi share tawjabagi maramdi matau karam tawraga aikoina suti numitpu mapung phana achouba thabakta onthokadage haibadagi matang asida aina sengna ai amadi mayam pumnamakna yaubiriba kanakdhara fashion org Delhi dalaiba product based company asigi matung na khidang khanajnasi. Friends, ekhoi pumnamak matambu arembada manghalloidabani matambu changlaina sizinaduna ekhoina afaba thabakta onthokpa haibase ekhoida khwaidagi afaba amani maram aduna ekhoina aremba matam aduda manghangadabagi matamduda ekhoina khangnaba naknaba imanaba marimata ichechal kayabu unabiduna afaba thabakta plan tobiyu plan tauba matamda hana kanakdhara gi maramda khitang kupna khananainaba khangbiba tai madugi damakta mathak thongba singdagi nainabiyu amadi khangbiyu adugi matungda plan taubiyu plan amadagi ani dagi mari dagi nipan dagi tara dagi kun sumaina isagi ngamjabi adu henkalalu natana handan biganu matungda aigi tungda achouba success ama oiba soidabani maramdi masi yamna pikpa joining ni lupa lising ama chonga khaki joining ni lising ama chonga joining tawraga aina khitang thabak tawba haibada aigi makha da mi me yohanba matamda lupa lising lupa chamli ga yankhai phangaduribani sumai tawna nomo da mi ani ding yawda lupa chamapan ni adugi matik chawba amount ni aduga aina mi kun manga direct sponsor tawba ngamaga ju ai monthly tha hafta tha amagi oina lupa 10% phangaduribani aduna yam chawba akuppa khangnabagi mata aigi phone number si yawre id yaba ire lera sidite khangbi biyagani adu ekhoi Yairipok masasingdagisu khangba yagani aduna gyan tabiyu aina haijaribase Sunday ni suti ni anytime every time suti oiba matam khuding haibadi Sunday khakta natragasu atopa suti oiba khuding da mapung phana thabak tawbiyu amadi part time thabak asida tawbiduna achouba thabak ama onthokpiduna aina chauna sendong phangba amadi achouba ijat leiba ama society sida hingma ngamdabagi damta honabiyu masi pumnamak video asi ura matungda mayam pumna gyan tana thabak tawbani haibase aina mayamdagi thajaba lei adu masi hairaga mayamdagi ai albida laujari Jai Hind. Good morning, Kurumjari. Thank you all.